Khurumjari Nongthang Films Communication amadi A Dreams Entertainment anina punna khusamna duna Manipur da ahanba oina asemgo wari de yumpham oiba Mega TV serial China Khol bu miyeng ta biri basimbu ahanba maktada Lili Laishramna taramna oksari China Khol na ngasi puduna nakchari Neihatpirabi thoibi isam chamjabi mong hadabi khungang ningol amani masagi sinpham ama paijanabagi dama Imphal da leiba madomchagi mayumda leiduna embroidery tamba hoki adubu magi punsida mangda phawa mangludraba laibak thiba thogdo amadagi thoibi sida kaidauramiba Hey, masi mangak yam kali he mang sampai de iru he macha machi ki nupi ikai khangda bisa ilu he POON he macha POON he macha mayum tana ne mang sampai de ilu gane tilaga macha mayum da ikai khangda bisa chalu he nang bo ikai khangda bi China Khol Neihatpirabi da thoibi ki punsida karamba saitheng China Khol phangkibagi haiba punna khangminarasi jangun he macha jangun na sasa jangun he masi sampai de gi Ibiyama Nangi Nasanupi Mayum Tadokuna Amada Yarik Pise Nase to go to Warhalu. It's here Han Heineki Bagimatuna. You see Hoy Maying Bagi Angangse, you see the Tambagiwan. I laying at the net. It's a get up Nama, Matopayaro. Hey, Nasanupi worked the Pise Mayum that young Tonatindoko. I give Mungane, Amukani yet Kangano. Ma, Salazilla o, Sakota Imusigo on Sena, but Tukata Ima, Salazilla o. Sanupido, Tamukala Adine, a papa cup oil. That's it out, Hanja. Shen Kraparabanigana, Migusitabaga Susari, Mangakahagadana. Ibema, Karim Takalun. I quite may am Lady City. Mahoina Gaita Wangam Dino. Like I Palidana, like I Talaga, Asumaranti, Galoe. Lao, Sangaslau. Kashukalunu de Bema. Some a quite me am Lady City. Namanabi singing sune, Yamna 16 like the Bani. Isn't as over the labor Hannah Yamna Lubinico. Bima, Nangulo Idribarane. Luidi ma. Nandum sana Ikuibo, Naurabara Hiramani, Tong never Yenzana, Equino Borake Hiramaga, Mana Luina Luidambara Kang Ponte. Kashuluida Muima. Moy I'm Palda Dine, Sak Tain the Tain Sabane. Bima, Makok Tonge Hirabadi, Mimang Tana Zatkadavani. Haina Kiba Wangaknane, Mina Wakak Halluidavani. A Tele, I give embroidery Tamnaba, Saint Pinabado, Mukarkani. Kaido wake out doino, Nama Ikuidi, Haina Kiba Wangakna Zatpamine. Adunabu, Apaba Imama Pangzari Haina, Saktok Saribane. Bima, Migi Mayum the labor Hivase, Yum the labor Gumnane, Pangang Pangsak Tobaya deco, Taxi Kasi Kangna, Pazana Laigadavani. Adugane, Nangnan, Nong the Tinarapa, Namana Vising the Gisu, Yam the 16 Laigadavani. Ising us over the labor Hivase, Yamna Lubanico Bima. Ima, ay pum na makhang
ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯏꯃꯥꯅ ꯑꯩꯕꯨ ꯄꯨꯄꯥꯡ ꯁꯨꯕꯤ ꯑꯃꯒꯨꯝ ꯌꯣꯛꯄꯤꯔꯤꯕꯅꯤ ꯊꯣꯏꯕꯤ ꯑꯩꯗꯤ ꯅꯪ ꯆꯠꯈꯤꯗꯧꯔꯦꯅ ꯄꯥꯈꯠꯇꯅ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯏꯅꯤꯅꯦ ꯀꯩꯗꯧꯔꯦ ꯇꯥꯊꯣꯠ ꯊꯣꯏꯕꯤꯅꯅꯦ ꯂꯩꯀꯥꯏꯁꯤꯗ ꯋꯥ ꯅꯣꯛꯇꯅ ꯂꯩꯔꯝꯃꯒꯅꯦ ꯃꯥ ꯆꯠꯂꯅꯤ ꯇꯥꯕꯗ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅꯗ꯭ꯔꯕꯅꯤ ꯁꯦ ꯁꯤꯅ ꯃꯇꯦꯡ ꯑꯣꯏꯅꯧ ꯌꯥꯔꯦꯗ ꯏꯆꯦ ꯅꯆꯦꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯦ ꯂꯧꯁꯜꯂꯨꯅꯦ ꯀꯥꯈꯠꯂꯛꯑꯣ ꯆꯨꯔꯤꯗ ꯄꯤꯕ ꯇꯧꯍꯩꯗꯦ ꯁꯦ ꯏꯆꯦ ꯏꯕꯤꯌꯥꯏꯃ ꯍꯣꯏ ꯁꯣꯅꯤꯌꯥ ꯍꯣꯏ ꯏꯝꯐꯥꯜꯗ ꯂꯥꯛꯑꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯨ ꯍꯥꯏꯀꯣ ꯍꯥꯏꯒꯦ ꯕꯦꯝꯃ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯇꯥꯊꯣꯠ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯄꯨꯂꯞ ꯊꯣꯛꯃꯤꯟꯅꯔꯁꯤ ꯏꯅꯦ ꯂꯥꯛꯑꯣ 이제도 ngana lakane 하이람바네. kaidorabono hujik phawba laktrisbo moina. 소이다나 라까니다. 낭이 사이싱도 좀 하나 로이셀로. 이제도나네 hinjangdo porakane 하이람바네. phare ai heta silurage. पोरक्लगन नुमिदांग अमुक थोंगदुदा चावा हाइबदुनिदाना मुसी सुद्रमादा हाप्प याइने 오 चाउरेम्पा इबे याइमा कौरनुने नंगबु तोइना तारा साकलेलदुबना तोमता सिंजबा ngamdrabaro ꯑꯩꯈꯣꯏꯅꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ 오동 이가 이자크레다 이때마 드라마 오라이런마네 이비야마 까칼로 콩그 야우지스나 좀 까칼로 이비야마 이때마 호이 라인해 이제 까칼로 kayino sham thengisibo 이dom사 ꯑꯩꯈꯣꯏꯗꯤꯅꯦ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯗꯅꯦ ꯐꯅ ꯀꯨꯏꯅ ꯈꯥꯇꯣꯟꯒꯤ ꯗ꯭ꯔꯃꯥ ꯌꯦꯡ ꯂꯩꯔꯨꯔꯦ hoi bhema aikoidi numit khudingini yengise मखोइदिएबको टिकेट कक्तबिदा नुटिगी फ्रीदा ngakani फ्रीदा hoi koidine free se penjere ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯂꯣꯏꯅ ꯀꯥꯎꯔꯦꯗ ꯁꯦ ꯉꯥ ꯆꯥꯛꯀ ꯌꯥꯎꯔꯤꯕꯅꯤ ꯕꯦꯝꯃ ꯅꯪꯁꯨꯅꯦ ꯅꯟꯗꯣꯝꯆꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯜꯂꯨꯆꯣ lao thebi changjilao hinjang hauluko morok sadabida 이마부 호이라메드나 마사이드기 이마나네 락드레나 잽터 영어버리니 이마부 오 산티 쿤바 가리 ꯑꯃ ꯇꯣꯡꯉꯨꯗꯅ ꯇꯧꯔꯤꯅꯦ ꯅꯆꯟ ꯅꯨꯄꯤꯒꯤ ꯏꯝꯕꯣꯏꯗꯔꯤ ꯇꯝꯕꯒꯤꯗꯣ ꯅꯪꯅ ꯈꯔ ꯅꯤꯡꯊꯤꯖꯅ ꯑꯃꯨꯛꯇ ꯉꯥꯡꯅꯕꯤꯌꯨꯀꯣ ꯀꯩꯗꯧꯕꯩ ꯍꯪꯉꯣꯏꯗꯣꯏꯅꯣꯅꯦ ꯍꯌꯦꯡ ꯅꯣꯡꯍꯦꯡ ꯉꯥꯟꯕꯒꯅꯦ ꯃꯣꯏꯒꯤ ꯏꯝꯕꯣꯏꯗꯔꯤ ꯁꯦꯟꯇꯔꯗꯨꯗ ꯑꯩ ꯆꯠꯂꯒꯅꯦ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒꯦ ꯑꯗꯨꯅꯤ ꯅꯆꯟ ꯅꯨꯄꯤꯁꯦ ꯏꯉꯥꯎ ꯏꯂꯥꯡ-ꯂꯥꯡꯗꯅ ꯂꯩꯖꯕꯅꯤ ꯅꯪꯅꯅꯦ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯟꯃꯛꯅꯤ ꯈꯟꯗꯨꯅꯅꯦ ꯐꯖꯅ ꯅꯤꯡꯊꯤꯅ ꯌꯦꯡꯁꯟꯕꯤꯌꯨꯀꯣ ꯍꯣꯏ 이마부 이때마 아이기디 이사 닝올수 여우제다바니나 토이비는 시다 라가 레이러바이세 아이기디 꺄암 누가이저그러게다 사티는 누가이저그러사니 이때마 ꯑꯗꯨꯅꯤ 그림도 칸비그노 이때마 두기디 ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ 이마 피 홍동나바 이뭉데 쌍아세 ꯍꯣꯏ 피로 홍독비로 이때마 피로 홍독비로 낭수 홍독으로 살로다나 다다 시비지거나 고성동 버저크다 아이덤다 하는 비로지디 에라 시부 ꯈꯪꯗꯕ꯭ꯔꯅꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯗ꯭ꯔꯃꯥꯗ ꯌꯥꯝꯅ ꯉꯥꯎꯕ ꯗ꯭ꯔꯃꯥꯗ ꯌꯥꯎꯕ ꯁꯨꯡꯐꯪ ꯐꯪꯗꯕ ꯇꯥꯗ 이보홀기 누피기 마시기 마사니네 아시디 야이 다다 아이고 야 하는 비로 다다 아시 하유 하이럽디 생마이기도 ꯑꯩꯉꯣꯟꯗ ꯃꯌꯣꯝ ꯑꯃꯗꯤ ꯅꯪ ꯄꯣꯡꯕ ꯇꯥꯕ 야 다다 ꯆꯠꯂꯦ ꯂꯧꯔꯦ 마나가디 마기 하이비유가 하이사리 마시기 누피시디 핵 우보다 ꯑꯩ ꯃꯐꯧ ꯀꯩꯅꯣꯝꯃ ꯐꯥꯎꯏ
ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯟꯅ ꯍꯥꯏꯍꯧꯔꯨ ꯐꯔꯦ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯅꯪ ꯆꯠꯂꯨꯔꯕ꯭ꯔꯥ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯦ ꯊꯣꯏꯕꯤꯒꯤ ꯏꯝꯕꯣꯏꯗꯔꯤ ꯇꯝꯕꯒꯤ ꯃꯇꯥꯡꯗꯣ ꯄꯥꯕꯨꯡ ꯄꯪꯂꯥꯞꯁꯨ ꯂꯥꯞꯇꯕ ꯈꯣꯡꯅꯁꯨ ꯆꯠꯂꯒ ꯌꯥꯕ ꯀꯩꯊꯦꯜꯒꯤ ꯅꯥꯀꯟꯗ ꯏꯝꯕꯣꯏꯗꯔꯤ ꯁꯦꯟꯇꯔ ꯑꯃ ꯂꯩꯕꯗꯣ ꯄꯥꯕꯨꯡ ꯑꯗꯨꯗ ꯑꯩꯅ ꯆꯪꯉꯒ ꯍꯥꯏꯅꯔꯝꯃꯕꯅꯤ ꯍꯌꯦꯡꯗꯒꯤ ꯍꯧꯅꯤ ꯍꯥꯏꯕ꯭ꯔꯣ ꯀꯩꯗꯧꯉꯩ ꯍꯧꯅꯤ ꯍꯥꯏꯒꯦ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯁꯨ ꯌꯥꯔꯅꯤꯗ ꯄꯥꯕꯨꯡ ꯍꯩ ꯉꯥꯏꯈꯣꯟ ꯍꯩ ꯀꯔꯤ ꯍꯥꯏꯒꯦ ꯄꯥꯕꯨꯡ ꯍꯌꯦꯡꯗꯤ ꯅꯆꯟ ꯅꯨꯄꯤꯗꯣ ꯅꯪꯅ ꯉꯟꯇꯥ ꯄꯨꯔꯒ ꯆꯠꯃꯤꯟꯅꯔꯣꯅꯦꯀꯣ ꯍꯌꯦꯡꯗꯤ ꯄꯥꯕꯨꯡ ꯑꯩ ꯊꯕꯛ ꯂꯩꯌꯦ ꯉꯟꯅ ꯆꯠꯂꯒ ꯊꯦꯡꯅ ꯍꯜꯂꯛꯑꯅꯤ ꯏꯃꯥꯒ ꯑꯗꯨꯝ ꯆꯠꯍꯟꯕꯤꯔꯣ ꯑꯗꯨꯝ ꯌꯥꯔꯅꯤ ꯍꯥꯏꯅꯔꯝꯃꯕꯅꯦ ꯄꯥꯕꯨꯡ ꯑꯩꯅ ꯊꯣꯏꯕꯤ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦꯍꯦ ꯂꯣꯏꯔꯦ ꯏꯗꯣꯝꯆꯥ ꯅꯪꯒꯤ ꯀꯣꯂꯣꯝ ꯆꯦ ꯆꯥꯡ ꯁꯨꯅꯕ ꯌꯥꯎꯔꯦꯗꯅ ꯌꯥꯎꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ 이돔ꯆꯥ 카톤과 따서거기 싹티 티럼드리 티럼코라 야래 티루라누 농 파독수 모이수 티라가 짜바 야이드나 너희 카톤니 한보 할래 하이마 너코이데 호지 파우 쳤트리브로 थियेंगेने मोय पाबुंग हलकपा ngairamiने युम सेमी कनामता लेतेना ngasi di drama griya sensu onthokna thengkhre ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯃꯇꯝ ꯀꯨꯏꯅ ꯎꯅꯈꯤꯗ꯭ꯔꯕ ꯉꯁꯤ ꯊꯦꯡꯅꯗꯅ ꯍꯣꯇꯦꯜꯗ ꯆꯥ ꯒꯤꯂꯥꯁ ꯑꯃꯃꯝꯗꯪ ꯊꯧꯁꯦꯗꯅ ꯁꯨꯝ ꯊꯧꯕꯗꯨꯗ ꯊꯦꯡꯗꯣꯛꯈꯤꯕꯅꯤꯗꯅ ꯃꯣꯏ ꯄꯥꯕꯨꯡ ꯆꯥꯛꯇꯤ ꯊꯤꯔꯝꯗ꯭ꯔꯤꯕꯅꯤ ꯂꯥꯝꯃꯒ ꯀꯣꯠꯂꯒ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯉꯁꯥꯏꯒꯤ ꯍꯣꯇꯦꯜꯗ ꯐꯝꯃꯨꯕꯒ ꯍꯥꯏꯔꯨꯔꯗꯤ ꯂꯥꯝꯃꯝꯅꯤꯕꯨ ꯊꯥꯖꯗꯦ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯅꯕꯨ ꯍꯥꯟꯅꯤ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦꯗ ꯌꯥꯏꯝꯕꯤ ꯅꯈꯣꯏꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯆꯥꯔꯝꯈꯤꯔꯣꯏꯌꯦ यारेदा याइंबी नखोइन हलक्त्रिबा फावबदी चारमखिरोये ऑडियंस ना अनिसुब वाहिसी सुंगसोई सोइदनमकी क्ले पीरगनी मसिनसु फजबे हेल मसि सिजना बताई अस नानगी नुपीदु मनी पादन फजरे कोई मानदि सुंग चाउ सावरो हे अस नंग नुपीद ngawbai tawdana nupida dum khal lei keno आदि नुपीजे नांगै उदेना अमदि यौने अस नंगी जिमेक नायंग मै चुम चुम देदा न थमोय दंग मम्मी ग तासलमदन तोरनी साइन तासलमन असीने जे आइग खंगनै ने हंगुरो जे अस हंगुनोबा कोन तमना हंगजे के दरोगे असाजी पापा खतने तौरजे यौने होइने बाबू बागलिने मसज हंगबोंगु गेदा इने कैनोंता इने ता चावरेन युमदा लेहौब्रा लेहौदेने इबुंगा मादि ngasai football sanaba sakibadagi halahौद्रिने ता चावरेन हलक्तबगी थीब चलुरिरो नतेदा इचा नुपीजिगी एम्ब्रॉयडरी तंबगी हंगबा चके तौबने हलक्तबगी थीब चतपोरदि अखोसि याउबिगे तौबनिदा हो हयेंने मांग खांदे हाइरागे को लाओ लाओ चसि लाओ सिया मसजिगा पाखतनगा तौरी नुपीजे मथमोइदगा मम्मी ताखोतंगा तौरी माले मसजिगा येंगाया मसजि येंगने हलाबा औ हले मामा ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤꯅ ꯂꯣꯟꯕ ꯈꯣꯠꯄ ꯇꯝꯂꯤꯕꯗꯨꯕꯨ ꯅꯤꯡꯊꯤꯅ ꯃꯈꯨꯠ ꯆꯠꯂꯒ ꯍꯟꯖꯈꯤꯕꯗꯤ ꯐꯕꯅꯤꯅꯦ ꯃꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯕꯁꯨ ꯐꯅ ꯌꯥꯝꯅꯗꯤ ꯍꯩꯔꯕꯅꯤ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯃꯗꯨꯗ ꯅꯠꯇꯅ ꯑꯍꯥꯡꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤꯅꯣ ꯇꯝꯁꯟꯕ ꯌꯥꯕ ꯈꯔꯁꯨ ꯇꯝꯁꯜꯂꯨ ꯍꯥꯏꯔꯤꯕꯅꯤ 이돔ꯆꯥ 카톤 ꯆꯥꯛ ꯊꯤꯔꯣꯔꯥ ꯅꯣꯏ ꯇꯥꯆꯧꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯆꯥꯗ꯭ꯔꯤ ꯊꯕꯛ ꯆꯠꯄꯒꯤ ꯐꯤꯔꯣꯜ ꯂꯣꯏꯁꯜꯍꯧꯔꯤ ꯃꯣꯏ ꯄꯥꯕꯨꯡ ꯆꯥꯏꯊꯕꯤꯔꯨꯔꯣ
ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯔꯁꯤ ꯊꯣꯏꯕꯤ ꯁꯦ ꯐꯣꯟ ꯂꯥꯛꯏ ꯀꯅꯥꯏꯅꯣ ꯇꯥꯁꯣ ꯅꯝꯕꯔꯁꯦ ꯑꯩ ꯈꯪꯗꯦꯅꯦ ꯀꯅꯥꯅꯣ ꯍꯪꯉꯨꯗꯨꯅ ꯅꯪ ꯍꯜꯂꯣ 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 ꯊꯣꯏꯕꯤ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯈꯪꯗ꯭ꯔꯣ ꯑꯩꯗꯤ ꯅꯪ ꯅꯣꯡꯃꯇ ꯎꯍꯧꯗꯕꯗ ꯇꯨꯝꯕ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯑꯩꯗꯤꯅꯦ ꯐꯖꯅ ꯉꯥꯎꯔꯕꯅꯦ ꯅꯉꯣꯟꯗ ꯑꯩꯗꯤ ꯐꯣꯟꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯒꯅꯣ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯊꯝꯃꯒꯦ ꯇꯥꯆꯧ ꯐꯣꯟꯁꯤ ꯂꯩꯔꯦ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯀꯔꯤꯒꯤꯅꯣ ꯏꯔꯦ ꯉꯥꯡꯅꯧ ꯌꯥꯗ꯭ꯔꯣ ꯀꯥꯏꯗꯩꯅꯣꯗ ꯃꯃꯥ ꯌꯥꯝ ꯊꯥꯕ ꯃꯤꯅꯦ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯔꯦꯍꯦ ꯅꯨꯄꯥꯅꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯅ ꯂꯥꯏꯕꯛ ꯐꯕ ꯅꯠꯇꯦ ꯕꯦꯝꯃ ꯈꯣꯏꯗꯧ ꯌꯥꯝ ꯁꯧꯒꯠꯆꯥꯅꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣꯗꯅ ꯑꯗꯨꯗꯤ ꯑꯩꯒ ꯈꯪꯅꯖꯔꯒꯦ ꯉꯥꯏꯈꯣ ꯊꯣꯏꯕꯤ ꯅꯣꯏ ꯇꯥꯖꯧꯗ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯅꯣꯏ ꯇꯥꯖꯧꯒ ꯈꯪꯅꯕ ꯑꯣꯏꯔꯖꯥꯠꯂꯣ ꯇꯧꯔꯛꯏꯕ ꯅꯝꯕꯔꯗꯣ ꯑꯇꯣꯞꯄ ꯅꯝꯕꯔꯅ ꯇꯧꯔꯕꯗꯤ ꯃꯤꯗꯣ ꯁꯣꯏꯗꯅ ꯈꯪꯅꯤꯅꯦ ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯌꯦ ꯑꯗꯨꯗ ꯇꯥꯆꯧꯗꯒꯤ ꯅꯝꯕꯔ ꯂꯧꯕꯗꯣ ꯏꯀꯥꯏꯖꯩꯌꯦꯕ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯂꯧꯕꯤꯒꯦ ꯑꯗꯨꯒ ꯁꯣꯏꯗꯅ ꯈꯪꯗꯣꯛꯁꯦ 하이씨, 거의. 아스, 짜질러, 이 미우르기 까이제미. ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯪꯒꯦꯗꯤ ꯅꯃꯥꯏꯗꯣ ꯈꯔ ꯏꯀꯥꯏꯕ ꯈꯪꯗꯕ ꯇꯥꯕ ꯅꯪꯒꯤꯁꯤꯗꯤ ꯅꯨꯡꯁꯤꯕ ꯃꯥꯜꯂꯛꯇ꯭ꯔꯦꯗ ꯍꯣꯏꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤ ꯊꯣꯡꯒꯥꯟ ꯊꯣꯡꯅꯥꯎ ꯍꯨꯏ ꯍꯧꯗꯣꯡ ꯂꯦꯇ꯭ꯔꯤꯟ ꯐꯥꯎ ꯅꯨꯡꯁꯤꯒꯗꯕꯅꯦ ꯅꯪꯒꯤꯁꯤꯗꯤ ꯅꯨꯡꯁꯤꯕꯒ ꯃꯥꯜꯂꯛꯇ꯭ꯔꯦꯗ ꯍꯣꯏꯅꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯒꯦ ꯍꯥꯏꯕꯤꯔꯣꯗ 너희지디 라스트 낀 러시네이도 다딘. 에, 덤비샤. 에, 그리 레레. 따사르는 우나게나 라미네. 저래. taubi. 아유 묵살로기게. 파레. ngaktang wari chanaogo. 나약 번터 저기게. 호이. 따사르는부 피두간다 좀 레이리보. 레이린해. 두간다 좀 fam전버두다 학상제 खर चाखुलेना वाकिंग चलुबनी कदौजेबा हायु. 따사르는 कनो तौबने. 피 खंगाव मरांग लांगबा 피. कोबितिन मचु ओइगदबा. खंगाव अमता तुगेना 피 लेगद्राना हंगबा लाखनिदा. नयामन फम्मिबु दुकानसे अचौब दुकान नेमी अखोइगी मयाम मपुदो अदुना जु ngasi ngarangse phi mayam yore e ai la on pau pirabani aduna hore soidam ki lagero yaine hore lao soidre hore lao mayumdaga kaukseladi pagadaba chas lao हेलो ये थोबी का घर है क्या हाँ जी उसको फोन दीजिए एक मिनट थोइबी से नंग फोन लाई कनानो ताचौ खंगदेने मया ओइरा मालेने रोंग नंबर ओइरंगनी नतेदा नंगी मिंगपल कनानो कइनो पारगा मुता हंगुसे हेलो थोइबी 아니네 너희 다 저기 폰 외부도도 아이나 이만하보다 하나 또 흘렀더니 समाइना चगत फोन तौरकनु आई थबक याम चिली थमगे ताचौ फोन सि लेरे कनानो आई फोन सिदा याम तोइ तोसिलिजिबो ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯨꯔꯦ ꯍꯪꯒꯥꯝ ꯃꯈꯣꯡ ꯁꯣꯝꯒꯦ ꯇꯧꯔꯒ ꯇꯣꯛꯀ ꯑꯃꯠꯇ ꯄꯨꯔꯛꯇꯔꯦꯅꯦ इमादी हिंखोल चखरगा सीगसे लोइन काउरमेना ꯑꯗꯨꯅꯤꯅꯦ ꯑꯍꯜ ꯂꯣꯏꯔꯛꯄ ꯍꯥꯏꯕꯁꯦ ꯁꯤ ꯉꯥꯛꯇꯅꯤꯅꯦ ꯍꯤꯡꯒꯣꯟꯁꯦ ꯍꯪꯒꯥꯝꯒꯥꯁꯦ ꯃꯈꯣꯡ ꯈꯔ ꯁꯣꯝꯗꯣꯛꯀꯦ ꯇꯧꯕꯅꯤꯅꯦ ꯀꯗꯥꯏ ꯇꯣꯛꯇꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯩꯃꯥ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯏꯇꯧ ꯇꯧꯔꯨꯔꯦꯗꯅ ꯊꯣꯏꯕꯤ ꯅꯪꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ ꯏꯝꯕꯣꯏꯗ꯭ꯔꯤ ꯇꯝ ꯆꯠꯂꯨꯕꯅꯦ
ꯅꯪꯗꯤ ꯌꯥꯝ ꯋꯥꯡꯉꯝꯃꯦꯍꯦ ꯂꯩꯁꯥꯕꯤꯒ ꯐꯔꯝꯃꯦ ꯇꯥꯏꯕꯣꯝꯆꯥꯗꯤ ꯐꯤꯂꯝ ꯀꯌꯥꯝ ꯅꯝꯃꯤꯒꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯇꯦꯛꯇꯦ ꯐꯤꯂꯝ 30-40 ꯀꯨꯝꯖꯔꯤ ꯇꯥꯏꯕꯣꯝꯆꯥ ꯍꯣꯏꯅꯕꯨ ꯀꯨꯝꯃꯗꯤꯅꯦ ꯑꯩꯈꯣꯏꯗꯤ ꯄꯦꯟꯗ ꯄꯦꯜꯂꯦ ꯅꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕꯗꯅꯤꯅꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯊꯤꯗ ꯂꯩꯔꯤꯁꯦ ꯇꯥꯏꯕꯣꯝꯆꯥꯅ ꯉꯥꯡꯕꯁꯤꯃ ꯐꯤꯕꯝꯗꯣ ꯌꯦꯡ ꯌꯥꯗ꯭ꯔꯦꯀꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯁꯤ ꯐꯖꯈꯠꯂꯛꯏꯅꯦ ꯍꯜꯂꯣ 시부 토이비네 레이버 윰두기 폰 나트로 마니 그나 오이비러브노 토이비 엄다 빠이헨비우바 아이 모이기 공강두덕이네 야니 ngakto 빠이비우고 토이비 토이비 ꯀꯩ ꯍꯥꯏꯒꯦ ꯇꯥꯆꯧ 하이 ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯏꯅꯦꯁꯦ ꯀꯅꯥꯅꯣ ꯇꯥꯆꯧ ꯅꯣꯏ ꯌꯨꯝꯂꯣꯡꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯍꯜꯂꯣ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕꯗ ꯑꯩ ꯂꯩꯕ ꯉꯝꯗ ꯇꯧꯔꯛꯏꯅꯦ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯗꯤꯁꯇꯔꯕ ꯇꯧꯔꯤꯁꯤꯕꯣ ꯗꯤꯁꯇꯔꯕ ꯇꯧꯔꯛꯄ ꯅꯠꯇꯦꯕ ꯑꯩ ꯅꯪ ꯅꯨꯡꯁꯤꯃꯟꯗꯅ ꯇꯧꯔꯛꯄꯅꯦ ꯊꯣꯏꯕꯤ ꯁꯥꯎꯅꯕꯀꯣ ꯐꯣꯟꯁꯦ ꯇꯥꯆꯧꯒꯤꯅꯦ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯨ 토이비 쎄쎄 ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯏꯅꯦ 쎄쎄 ꯍꯜꯂꯣ ꯊꯣꯏꯕꯤ ꯃꯉꯣꯟꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛ ꯉꯥꯏꯍꯥꯛꯇ ꯂꯩꯇ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯈꯪꯂꯒꯅꯤ